Hi everyone, ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯤꯅ ꯕꯇꯔ ꯆꯤꯀꯟꯅꯦ ꯌꯨꯝꯗ ꯊꯣꯡꯖꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯍꯥꯏꯕꯗꯣ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯂꯝꯕꯤꯁꯦ ꯏꯇꯥꯛ ꯇꯥꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯁꯤ ꯌꯦꯟ ꯂꯩꯕꯅꯦ ꯑꯗꯣ ꯌꯦꯟꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯔ ꯇꯥꯡꯈꯠꯂꯦ ꯀꯦꯖꯤꯗ 230ꯅꯦ ꯑꯩꯈꯣꯏꯒꯤ ꯃꯀꯨ ꯌꯥꯎꯕꯗꯨꯅ ꯃꯀꯨ ꯌꯥꯎꯗꯕꯅ 250 ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯤ ꯀꯦꯖꯤ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯃꯆꯨꯝ ꯈꯛꯍꯜꯂ ꯊꯝꯃꯅꯤ ꯃꯄꯥꯟ ꯁꯥꯗꯣꯔꯦꯕ ꯁꯤꯁꯦ ꯌꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯆꯗꯣꯔꯤꯕꯁꯤ ꯁꯪꯒꯣꯝ ꯑꯐꯝꯕ ꯀꯩꯝꯇ ꯐ꯭ꯂꯦꯚꯔ ꯌꯥꯎꯗꯕ ꯁꯪꯒꯣꯝ ꯑꯐꯝꯕꯅꯦ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯄꯥꯎꯗꯔ ꯖꯤꯔꯥ ꯄꯥꯎꯗꯔ ꯌꯥꯏꯉꯪ ꯑꯗꯩ ꯊꯨꯝ ꯑꯗꯩ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯐꯝꯕꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯄꯨꯡꯈꯥꯏꯃꯨꯛ ꯊꯝꯗꯣꯏꯅꯦ ꯄꯨꯡꯈꯥꯏꯃꯨꯛ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯐꯖꯅ ꯆꯪꯍꯜꯂꯀꯥꯟꯗ ꯊꯣꯡꯗꯣꯏꯅꯦ ꯌꯦꯟꯁꯦ ꯃꯣꯏꯒꯤꯁꯦ ꯄꯨꯖꯥ ꯇꯧꯏꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯗ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯆꯇꯥꯎ ꯅꯠꯇ꯭ꯔꯒ ꯕꯤꯁꯀꯔꯃ ꯄꯨꯖꯥꯗ ꯒꯥꯔꯤ ꯀꯩꯀꯥ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯤꯗꯅ ꯀꯩꯅꯣꯁꯦ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯕꯂꯤ ꯅꯨꯃꯤꯠꯁꯦ ꯁꯤꯗꯅꯦ ꯂꯣꯏ ꯇꯧꯋꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯒꯤ ꯒꯥꯔꯤ ꯀꯩꯀꯥꯁꯦ ꯂꯐꯨ ꯃꯆꯥ ꯃꯆꯥꯁꯦ ꯊꯦꯠꯂꯒ ꯑꯉꯥꯡꯈꯩ ꯄꯩꯁꯥ ꯈꯨꯜꯂꯤꯅꯤ ꯄꯩꯁꯥ ꯃꯅꯨꯡꯁꯤꯗ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯍꯥꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯏꯅꯤ ꯊꯨꯒꯥꯏꯕꯁꯤꯗ ꯄꯩꯁꯥ ꯇꯥꯔꯛꯄꯗꯣ ꯈꯨꯜꯂꯤꯅꯤ ꯁꯤ ꯑꯉꯥꯡꯈꯩꯁꯦ ꯍꯧꯖꯤꯛ ꯄꯨꯖꯥ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯧꯕ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏ ꯈꯥꯡꯗ ꯕꯇꯔꯗꯣ ꯈꯔ ꯍꯥꯞꯄꯒ ꯃꯦꯜ ꯇꯧꯍꯜꯂꯅꯤ ꯃꯦꯜ ꯇꯧꯍꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯤꯜꯍꯧꯅꯦ ꯑꯗꯒꯤ ꯁꯤꯡꯅꯦ ꯆꯅꯝꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯧꯔꯅꯤ ꯁꯤ ꯉꯧꯔꯤꯉꯩ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯉꯥꯏꯍꯥꯛꯇꯪ ꯈꯤꯇꯪ ꯃꯨꯟꯖꯜꯂꯛꯄ ꯃꯅꯝꯒ ꯈꯔ ꯅꯝꯃꯛꯄ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯁꯤ ꯆꯥꯎꯔꯥꯛꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯔꯤꯒꯨꯝꯕꯅꯦ ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯄꯤꯛꯄꯁꯨ ꯅꯠꯇꯕ ꯑꯗꯨꯝꯕ ꯁꯥꯏꯖꯇ ꯃꯔꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗꯅ ꯀꯥꯖꯨꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯑꯃꯨꯛ ꯑꯗꯨꯒ ꯑꯣꯠꯂꯒ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯜꯂꯅꯤ ꯁꯤꯁꯦ ꯉꯥꯛꯇꯪ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯥꯡꯗꯣ ꯍꯥꯡꯇꯣꯛꯑ ꯌꯦꯡꯀꯥꯟꯗ ꯃꯍꯤꯗꯣ ꯀꯪꯁꯤꯜꯂꯝꯃꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯃꯨꯛ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯥꯞꯄꯒ ꯇꯛꯈꯥꯏꯗꯣꯏꯅꯦ ꯇꯛꯈꯥꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯍꯤ ꯌꯥꯝꯅꯁꯨ ꯂꯥꯡꯕ ꯅꯠꯇꯕ ꯌꯥꯝꯅ ꯅꯪꯕꯁꯨ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯅꯤ ꯑꯗꯨꯒ ꯈꯥꯡ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯇꯔ ꯈꯔ ꯑꯃꯨꯛ ꯂꯧꯔꯒ ꯃꯍꯤꯁꯦ ꯂꯥꯡꯊꯣꯛꯍꯜꯂꯅꯤ ꯕꯇꯔꯁꯤ ꯃꯍꯤ ꯐꯖꯅ ꯂꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯁꯤꯡꯅꯦ ꯆꯅꯝꯅꯦ ꯑꯗꯨꯒ ꯇꯦꯖꯄꯇꯥ ꯃꯅꯥꯅꯦ ꯖꯤꯔꯥ ꯃꯄꯨꯝꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯣꯠꯄꯤꯔꯅꯤ ꯑꯣꯠꯂꯒ ꯍꯥꯏꯐꯦꯠ ꯃꯅꯝꯒ ꯂꯥꯛꯄ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕ ꯌꯦꯟꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯁꯤꯗ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯒ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯔꯒ ꯉꯧꯃꯤꯟꯅꯔꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯤꯀꯟꯗꯣ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯇꯥꯁꯜꯂꯛꯑꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯊꯤꯠꯈꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯑꯗꯒꯤ ꯇꯤꯜꯍꯧꯅꯦ ꯀꯩꯀꯥ ꯉꯧꯔꯒ ꯊꯤꯠꯈꯤꯕꯗꯣ ꯑꯗꯨꯗꯣ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯄꯦꯁꯇꯣ ꯍꯥꯞꯄ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣই ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯛꯑꯅꯤ ꯑꯗꯨꯒ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯍꯤ ꯌꯥꯝ ꯆꯥꯅꯤꯡꯉꯒꯅ ꯃꯌꯥꯝ ꯍꯥꯞꯄꯦ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯃꯌꯥꯝ ꯍꯥꯞꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯍꯤ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯁꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ
ꯃꯍꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯀ꯭ꯔꯤꯝ ꯃꯤꯜꯛ ꯀ꯭ꯔꯤꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯥꯔꯀꯦꯠꯇꯁꯨ ꯑꯗꯨꯝ ꯐꯪꯕꯅꯦ ꯗꯨꯀꯥꯟꯗ ꯑꯗꯨꯗꯣ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯀ꯭ꯔꯤꯝ ꯍꯥꯞꯄ ꯃꯇꯨꯡꯗ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯊꯤ ꯃꯅꯥ ꯀꯁꯨꯔꯤ ꯃꯤꯊꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯍꯥꯞꯄꯤꯔꯅꯤ ꯁꯤꯁꯦ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯈ꯭ꯋꯥꯏ ꯏꯔꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯅꯤ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯁꯤ ꯃꯨꯜꯂꯦ ꯑꯗꯨꯒ ꯊꯥꯡꯊꯔꯅꯤ ꯁꯤꯁꯦ ꯚꯤꯗꯤꯑꯣꯗ ꯃꯁꯛ ꯐꯖꯗꯕ ꯃꯥꯟꯕꯅꯦ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯐꯖꯩ ꯌꯦꯜꯂꯣꯁꯦ ꯃꯆꯨꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯕꯇꯔ ꯆꯤꯀꯟꯒꯤ ꯀꯩꯅꯣꯁꯦ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯒꯤ ꯃꯍꯤꯁꯦ ꯀꯠꯇꯣꯛꯂꯀꯥꯟꯗ ꯑꯗꯨꯒ ꯃꯍꯥꯎꯁꯦ ꯇꯣꯉꯥꯟꯅ ꯃꯍꯥꯎ ꯑꯃ ꯊꯣꯛꯄꯅꯦ ꯑꯗꯨꯅ ꯃꯄꯥꯟꯗꯒꯤ ꯇꯥꯡ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗ ꯆꯥꯕꯤꯌꯣ ꯑꯗꯨꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ and thank you everyone for watching and don't forget to subscribe